Hai ma'am, ayuk tumba hꯧꯒꯠꯂꯦ ꯑꯗꯨꯒ ꯐꯃꯨꯡ ꯐꯥꯅꯨꯡ ꯈꯔ ꯂꯣꯏꯁꯜꯂꯝꯃꯦ ꯑꯩꯈꯣꯏ ꯁꯥꯕꯅꯤꯅꯀꯣ ꯀꯥꯡꯒꯟꯗꯣ ꯈꯟꯗꯕꯤꯗ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯅ ꯊꯥꯔ ꯐꯦꯟ ꯊꯥꯔ ꯇꯨꯝꯃꯦꯕ ꯑꯗꯨꯒ ꯋꯥꯏꯔꯝ ꯁꯤꯠꯂꯦ ꯁꯦꯡꯉꯦ ꯈꯔ ꯎꯠꯂꯦ ꯃꯄꯥꯟ ꯀꯩꯀꯥꯗꯤ ꯎꯠꯇ꯭ꯔꯦ ꯅꯝꯁꯨ ꯅꯝꯍꯧꯗ꯭ꯔꯦꯕꯀꯣ ꯁꯤ ꯃꯅꯨꯡꯒꯤ ꯈꯔ ꯁꯤꯠꯄ ꯈꯔ ꯎꯠꯂꯦ ꯉꯔꯥꯡꯒꯤ ꯀꯣꯟ ꯃꯆꯤꯠ ꯑꯃꯅꯤ ꯂꯩꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯦꯡꯕ ꯐꯔꯛ ꯇꯥꯕ ꯊꯦꯡꯉꯕ ꯑꯗꯣ ꯃꯆꯤꯠ ꯑꯃꯅꯤꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯔ ꯐꯦꯡꯗꯣꯛꯑꯦ ꯂꯩꯇꯦ ꯀꯧꯇꯥ ꯄ꯭ꯂꯥꯁꯇꯤꯛ ꯌꯣꯟꯕ ꯂꯥꯛꯏꯅꯦꯕ ꯑꯗꯨꯏꯅꯦ ꯑꯩꯅ ꯂꯩꯇꯦ ꯍꯥꯏꯗꯣ ꯁꯤꯟꯇꯦꯛꯁꯁꯨ ꯏꯁꯤꯡ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯃꯔꯤꯗꯤ ꯄꯤꯔꯛꯑꯦ ꯏꯁꯤꯡꯁꯦ ꯇꯥꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯕꯥꯇꯤꯟ ꯇꯧꯔꯒ ꯁꯤꯟꯇꯦꯛꯁ ꯑꯃꯗ ꯀꯜꯂꯨꯔꯒ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤ ꯐꯦꯡꯕꯁꯦ ꯏꯔꯨꯖꯊꯣꯛꯅꯕ ꯑꯃꯨꯛ ꯇꯧꯔꯒꯦ ꯏꯔꯨꯖꯊꯣꯛꯎꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯎꯜꯂꯛꯑꯒꯦ ꯁꯤꯅ ꯂꯥꯏ ꯙꯨꯛ ꯊꯥꯗꯣꯛꯎꯔꯒꯦ ꯑꯩꯁꯦ ꯙꯨꯛ ꯊꯥꯕꯒꯗꯤ ꯎꯠꯇ꯭ꯔꯦꯀꯣ ꯁꯝꯖꯜꯂꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯦꯡꯉꯗꯕ ꯁꯨꯝ ꯅꯝ ꯂꯩꯔꯗꯤ ꯁ꯭ꯀꯨꯜ ꯇꯥꯏꯃꯤꯡ ꯌꯧꯁꯜꯂꯛꯑꯗꯕ ꯑꯗꯨꯗꯨꯒꯤ ꯈꯔ ꯁꯝꯖꯜꯂꯦꯀꯣ ꯁꯤꯁꯦ ꯍꯥꯟꯗꯣ ꯑꯗꯨꯒ ꯕ꯭ꯔꯁ ꯇꯧꯊꯣꯔꯛꯀꯣ ꯈꯔ ꯀꯦꯁꯜꯂꯦ ꯈꯔ ꯌꯦꯛꯁꯟ ꯈꯣꯠꯆꯟ ꯇꯧꯁꯜꯂꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯨ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯊꯤꯟꯕ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯨꯝ ꯃꯤ ꯃꯃꯥꯡꯗ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗꯅ ꯆꯠꯄꯗꯤ ꯐꯖꯗꯕꯅꯤꯅꯀꯣ खरा येक्सल्ले Hore halakpada skolapda happy birthday to mama. Sure. Sao nên nằm chơi lại hết? Vinh nằm nằm gà rồi nữa. Làm sao cái nào? Sợ cô trò. Sao đấy? Ba tên Chị buồn sẽ lâu thuốc cần có. 아주 러통이 건다. 러통이 좋아. 아, đi buồn luôn 불러 lại từ nãy thì nó thui sẽ cái gì nó vậy. 러통까지. 러통까지. 그냥 나는 말 불러 절로 하. 나 근데 누구 보신데 레바 불러 쓰는 거 재미나. 그냥 디나닝데 만에 Lu cố cái này đi buồn là đi nupi khara màn đấy bạn. Lo.
1 2 3 4 5 6 7 8 9 10 폰 빌어. ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯤꯟꯕ ꯆꯠꯂꯨꯈꯤꯒꯦ ꯃꯥ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯒꯦ ꯆꯥꯛ ꯊꯣꯡꯗꯣꯛꯅꯕ ꯇꯧꯔꯒꯦ ꯆꯥꯛ ꯊꯣꯡꯗꯣꯛꯑꯒꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯇꯧꯗꯕꯁꯤꯡ ꯑꯗꯒꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯕꯥꯏ ꯕꯥꯏ